Kuki gi lambi sembagi Mahutta National Highway si hana phuruk khudingmangna phawba yahalu. Center amadi state asigi president rule government na Manipur da tangdu leitaba punsiro ingtappa hanjinhanaba thamoi sengna thabak tawba oiba tarabadi nakal amakhak yenglaga thabak tawbiganu Manipur da khundariba phuruk kanglup khudimaki lifeline oiriba lambi si national highway sing asini maram aduna kuki khaki lambi sembagi Mahutta lamdam sigi phuruk khudingmaki lifeline oiriba national highway sing asida maning tamna phuruk khudingmangna phawba hana yahangadabani haiba wafam imagi mairana Ngarang Manipur Press Cup ta Paumi Singa Unabada Imagi Mairagi President Thoksom Sujatana Hai India gi President ta Kuki gi Inpigi Maikaidagi Tha Asigi Amada Memorandum Ama Pisinduna Churasanpur Kangpokpi Phawba Yaba Makoigi Oiba Lambi Thoidokna miyamna hena khangnaraba makoina maming thonjaba lambi Tiger Road German Road chemgatnaba Taksinkhre adugi Reply oina chayol fadana India gi donor ministry gi maikaidagi hyriba lambi asi yengsinaba state ki chief secretary da khangallakiba asimak yamna laibak thibani Leiriba president rule government na hyriba khongtang asi thingadabani masida lamdam sigi miyam gi lusing bani haiduna leiriba MLS khuding makna tumina laisili migi lusing bana lale khanglabasu tokhai tajarage haiduna Delhi da protest tawi aikoi gi MLS singna mitambalgum leiri Mating laina miyamgi amadi lebaki khallaga lawba ngamde makoi masana masi khantharaga ikaifam thokpani aikoi ruling da leiramba MLS singna power yaudana leire haiduna karigumba amata nachungdana khongai niklaga leire leibak sida thokliba amadi miyamna wariba asi kari amata khangjin usinadana leibra yabra ruling party oiriba BJP ge president karigi daita lauraga thabak tawdri Opposition su sab manei lawpham thokpa wafam amata laude miyamgi mihut oina leirabadi tawpham thokpa leibak miyamgi thabak tawba fagani haiki mahakna makha takhibada Manipur da thokliba sahi ani makha helaba irang asida center na yengliba mijeng asi pendabana pikthana lei Manipur gi apunbagi saktam kahandanaba idea of Manipur ngakna Honariba Maitei Sing Pukhatpa wafamna karisu thoksadabagi matau aduma ulaga lakli maraksida Kuki na Pukhatpa wafamdi India government na lumna lawbada natana thabak oina su onthoknaba hektamak tawbagi thawong hanjin tawraga lakli masina India government asi Kuki gi makhada leirabra haina fawba pungningda fawdaba nate center amadi state na Manipur da santi hanjilaknaba thamoi sengna honarabadi sab manaba mijeng yengadabani Maitei na santi Purakna bahona bada athingba piba leite masimangna thadau inpigi mihut 13 Imphal da lakhibada makhoi bu taramna oklibani amade makhoi da kanagumba amatana athingba pidribani masi khangna center amadi state asigi president rule government na khongthang thangba chungbani national highway da phuruk khudingmangna chatpada maiteina athingba pide maiteina chatpada Kuki na thingbani haibasu miyamna pumnamakna mitna khongna uraba khanglaba ngaktani Punamak asi khangna center amadi state na thabak tawbada state asida santi hanjin hanbada hena khumang changsingani masina tana Kuki gi wafam khaktamak taraga thabak tawrabadi asakpa maidagi haijinba oina thokani haibasi khangjinba fai haina su sujatana phongdokhi IDP singda special package piduna mayumda hanjil hannaba MP Sanajaoba na parliament Taksinkhre Manipur da kumja lising ani kulhumdoigi May 3 dagi hauraga thoklibi rang asina maram oiraga mayum makai thadoktuna lanjen naraklaba miyoi singda lengakna special packaging pithaduna masa gi mayumda khundaduna lehennaba thabak paikhatlu haina Rajya Sabha gi MP Sembage Sanajaoba na parliament Taksinkhre nakala maromda parliament atoppa MP singna phongdoktana tumina laisinkiba wafam MP iningthau Sembage Sanajaoba na pukhalakliba asi puning thawatningai ni Manipur gi yalau frup singi saktam amandin lebak asigi security gi damang khallaga state asidagi illegal immigration takthok khiba haibase administration gi oiba tangai fadaba khaknatana Manipur gi tungi lebak lepkodori bani haina Manipur gi hana gi chief minister Nongthombam Birena mahaki official X account thagalakpa post amada phongdorakhe Ngarang phangkiba parliament mifamda senba chahi 2025 kontaruke Manipur budget ki matangda khananai nabada saru gyaraduna Sanajaoba na hai set asida thokriba irang asina maram oiraga imung 10 henbagi miyoi 5 ga chatrukka 59 rom mayum makai thadoktuna relief camp chaniga humphuni toida changjapam lautna leiri makoi sing asi sahi ani helaba fawbada masa gi mayumda hanjin bangamdana lakpana tangdu laitaba punsi ama hanjlakle haiba yadre
Hyriba lanjenarklibasing asigi punsi asi makoktagi nahauno na haugadaba maramna Peace and Rehabilitation Packaging phanganaba mathau tai masida central amadi state government na punna honaminaba changi masigi sumathakta state asiga lifeline oiriba national highway animakta misam miyam pumnamak ningtamna chatpa yahanaba thabak paikhatkadabani mahakna makata na hai Myanmar amadi Bangladesh tagi changlakpa illegal immigrant sing thidoktuna masa-masagi maramda halan khinaba chahi asigi May 18da MSA na khangallakiba adu Manipur da paliba pressure rule lengak asinasu thabak to onthokam thoi National Session amadi delimitation gi thabak paikhatringaida kumja 1958 da yumpham oiduna MSA na khangallakiba wafam adu thabak to onthokadabani amaromda Indo-Myanmar border paringi Manipur rom thangba sarukta leiriba kilometer 439 gi asang mangamkhai paring asida illegal immigrant sing atat akham leitena changlakhiba asibu thingnaba mingchang mikhai naroidaba BSF kumba mathau masakhangba central post sing ningthina deploy tawgadamani loinana democracy chatpa lebak amadadi popular government ama thamba haibase yamnamak tangai fade maram aduna state asigi law and order gi fibam hek phagalakpaga popular government ama lingbiu haibana chingba wafam ka thamke UNC ki khongjang numit 15 gi manungda laukthok Naga tribe ho singe president singa saruk yadna ngasi senapati da pangthokkiba emergency presidential council gi miphamna naga singi changsingadaba khongjang sing amasung maong matau sing adu numit 15 gi manungda laukthokna wareb laukre mipham adu free movement regime FMR amasung naga singi khundaba mafam singda ngangkhoi gi sambal khabagi thabak lepnabaga mari leinana thamkibani UNC na changsin gadori ba khongjang asigi dama naga kangluk ki miyoi singna punna mobilize tawduna tem saduna leinaba UNC na appeal tawre India amasung Manipur government ta free movement regime FMR amuk hana lehenna ba amasung Nagaga homeland gi saruk singda border fencing khabagi thabak lepkadabane haina UNC na numit kunni gi matam thakraba matung naga miyam na action lokhatpagi thabakta mapung phana saruk gyana ba appeal tawre ngasi senapati de pangthokkiba emergency presidential council meeting da khanakiba amasung lemna khibagi matung ina border fencing khadana ba amuk amasung free movement regime amuk hana chana hanaba government ki mayokta hena kanba khongjang changsinaba natana Sangsin manatana atopa pambay leite haina lemna ki Newmai News Network na fangba pawgi matung ina UNC na mathakta palliba hiram sing asiga mari leinena makhl mathen kayagi khongjang sing changsinduna naga miyam na mari leinaba authority kya democratic oina khangankre haire adubu ngasi phawbada government ki maikaidagi demand sing asiga mari leinena wafam amata phongdokpa leitre Maduna maram oiraga numit 15 gi manungda karamba makhlgi khongjang amasung karamna khongjang changsinggani haibadusu laukthoknaba ngasigi mifamda lemna ki haire maram maduna UNC gi constitutional unit sing sub ordinate unit sing amasung associate unit sing all Naga Students Association Manipur Ansam Naga Women's Union amasung Naga Kangluk ki miyamna mangda tadun leireba khongjang singi damak sem sadun leibiu haire Naga singi hak culture tradition gi oiba mari sing ngak senaba amasung aikhoi gi miyam gi tungi lambi gi damakta lantengnaba lepkani haina su UNC na makata na phongdorakle